Sini meja sama tuh ya. Bulan first tahun mana sih? Chào xong không được chủ cả. Chuyên giờ bây đang có đóng tàu vậy. Say vậy là cái nó tàu. Chúng nó sang ngầm đấy. Chúng nó cho cái này. Manipur gising kan terus ya. Kayak nong gising nih. Magic masala apa tuh? Mini masala. Si hausi. Không sao được. Technology cái mặt tiếng na, minute ama phá da ma cúp su si loi cái. Sungman do khoman ta đấy suna malu. Hap kum se, jam na sab se. Chile में गाड़ी लोग ने बग गैजेट अब अमल ले ले में मणिपुरी शिमराम के ना साक लामन मखुला मन जदी गाड़ी चा तो ये थी खाना रहा बोरा दी बेसन बोरा हौबा है तब मी मैं वंदर रेसिपी हंगा हाइरो वीडियो नमा तो दो सी नंगी दबक तनी को कोरोगी मसाला मचल नहीं है कोई की ये ये कोई से जीरा पाउडर मोरग असुबा एकदम एनी मोरग हाबा यादि सोडा बाइदम everything baking soda sisi putra misal ni isin jalan kari ngani na ngau je bara je na ngani ham sira hai dei ni silly consistency se won tau do sita adi are yamna su tha da ba yamna su pa da ba tayari tau se lo ai like pro ke taw ne ko bara sina si pa da lo se lo tha da da somnas consumere sinju sina sinju ke besan ni baja hakura ora ke sa se ai tham bi lo yam here's it that is yam da ke go nickname wina Hero. Hero. hero sa ni yam Kita tahu dia tak semua ni. Bola otiba Selema sas masih di create masih besi amna sana bang dan video itu demi orang ni bukan tu Hai lấy đi kì. Thế mà mình làm phải thua em tôi dengan ya thế thì walking kan phải như thế đi u đấy na li tu video thì nhiều nhiều Thế anh còn cái anh nó bảo cái phụ vậy. đấy nó walking phụ vậy nắm tên là hậu đùa cơ Chị đồ nhìn cho mẹ ta. Thật ra chứ Thì thông giản thế nào? chứ ta là các con trai chứ mày sạc cả tân rồi Mày đừng có làm ta. Dạ hay ra rồi nó anh bị vô là đúng không? Chứ mày đi nè làm mà chắc có gì Bola. hôm nay cái sao rồi chỉ là cái này lùm nó rất là sai gì mà không không đó nó chia trắng thôi gì Dùng mà dùng nghĩ chung nhìn việc của nó. mau đi rồi Mau đi này. ya lu sih ini yang manis sebenarnya yang mana sini mas mana yang ada semua jauh besar dan itu pun bagian masuk dia Jadi sini juga seperti ini Pak. Mít thuốc bì. Berapa sih? Bola hobi di Pak apa ya suka. Yang terus menjadi kuidram. Ai video begini hai, ai restoran Harmony, ai hotel Harmony.
ꯐꯝꯐꯝꯗ ꯋꯥꯏ ꯃꯥꯜꯂꯕ ꯀꯣꯔꯤꯌꯟ ꯄꯦꯟꯇꯤꯛꯀ ꯃꯥꯟꯅ ꯌꯦꯡꯖꯒꯦꯅ ꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯂꯥꯛꯆꯒꯦꯅ ꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯂꯣꯟꯅ ꯂꯣꯟꯅ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯂꯥꯎꯍꯟꯒꯦ ꯑꯃꯨꯛ ꯇꯥꯔꯦꯅꯦ ꯍꯥꯎ ꯑꯩ ꯆꯥꯐꯝ ꯈꯪꯗꯦ ꯆꯨꯀꯥ ꯆꯤꯟꯁꯦ ꯄꯩꯔꯛꯄꯗꯧꯅ ꯇꯧꯋꯦ ꯁꯥꯏꯕ ꯍꯩꯔꯛꯇꯔꯦꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯆꯨꯝꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯆꯨꯝꯅ ꯆꯥꯎꯒꯗ ꯁꯨꯝ ꯆꯥꯎꯕ ꯆꯥꯎꯐꯝ ꯊꯣꯛꯄ ꯃꯥꯡ ꯀꯥꯟꯒ ꯁꯦꯡꯉꯣꯏ ꯃꯥꯡ ꯀꯥꯟꯒꯁꯦ ꯏꯪꯉꯝ ꯅꯥꯔꯦ ꯍꯨꯃꯥꯡ ꯀꯥꯡꯒꯦ ꯕꯤꯖꯨ ꯅꯝꯖꯟꯕꯩꯁꯤꯗ ꯅꯝꯕꯤꯔꯣꯏꯒꯦꯁꯦ ꯌꯥꯝ ꯁꯦꯠꯀꯦ ꯆꯤꯅꯤ ꯊꯨꯝ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯎꯝ ꯑꯗꯣ ꯑꯩꯅ ꯁꯥꯡꯅ ꯆꯥꯅꯤꯡꯕ ꯅꯥꯀꯨꯞꯄꯤꯒꯤ ꯆꯥꯊꯣꯛꯈ꯭ꯔꯕ ꯂꯣꯏ ꯄꯥꯏꯊꯣꯔꯦ ꯃꯔꯣꯏ ꯕꯦꯁꯣꯟ ꯍꯥꯞꯄꯤ ꯃꯍꯥꯎ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯎ ꯍꯥꯎꯕ ꯃꯤꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯍꯥꯎꯇꯕꯗꯤ ꯍꯥꯎꯋꯦ ꯍꯥꯏꯖꯤꯜꯂꯛꯑꯦ ꯉꯁꯤ ꯈꯪꯉꯝꯃꯅꯤꯅꯦ ꯍꯥꯎꯅꯕ ꯁꯦꯝꯃꯛꯀꯗꯧ ꯍꯥꯎꯔꯣꯏꯗꯣꯏꯅꯦ ꯃꯥꯅꯦ ꯃꯇꯝ ꯆꯪꯅ ꯍꯥꯎꯅꯕ ꯁꯦꯝꯅꯕꯗꯨ ꯀꯃꯥꯏꯅ ꯍꯧꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯎꯔꯗꯝ ꯑꯂꯨ ꯕꯣꯔꯥꯁꯦ ꯊꯃꯣꯏ ꯍꯔꯥꯎꯋꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯧꯁꯤ ꯗꯥꯏꯔꯛꯎꯕ꯭ꯔꯥ ꯎꯏ ꯄꯣꯠ ꯆꯥꯏꯕ ꯌꯥꯝ ꯎꯔꯦ ꯉꯁꯥꯏꯗꯩ ꯎꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯡꯕꯩꯅꯦ ꯂꯥꯡꯕꯩ ꯁꯦꯝꯁꯨ ꯃꯄꯥꯟ ꯁꯦꯝ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯆꯥꯗꯧꯅꯤ ꯌꯨꯝꯗ ꯍꯦꯛ ꯐꯪꯗꯕꯅꯤꯅ ꯌꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯍꯩꯕ ꯂꯩ ꯃꯥ ꯇꯧꯔ ꯊꯥꯒꯠꯂꯛꯏ ꯅꯍꯥꯟ ꯑꯩꯁꯨ ꯆꯥꯅꯤꯡꯉꯛꯄꯁꯦ ꯁꯛꯃꯥ ꯁꯅꯥꯗꯣ ꯅꯍꯥꯟ ꯃꯥ ꯑꯩ ꯕꯤꯠ ꯊꯥꯒꯠꯂꯛꯑꯦ ꯕꯤꯔꯌꯥꯅꯤ ꯌꯥꯝ ꯆꯥꯅꯤꯡꯗꯕꯅꯦꯕꯀꯣ ꯌꯦꯟ ꯀꯩꯀꯩ ꯇꯧꯕꯗꯣ ꯊꯧꯕꯥꯜꯒꯤꯗ ꯅꯪ ꯑꯃ ꯄꯤꯖꯕꯗꯣ ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯒꯤꯗ ꯀꯥꯏꯋꯥꯏꯗ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯒꯤꯗꯣ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯒꯤ ꯌꯥꯏꯔꯤꯄꯣꯛ ꯂꯝꯈꯥꯏ ꯁꯨꯃꯥꯏꯅ ꯆꯪꯕꯒꯤꯗꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯂꯨꯄꯥ ꯌꯥꯡꯈꯩ ꯈꯛꯇꯪꯅꯦꯀꯣ ꯑꯗ ꯍꯣꯡꯁꯨ ꯍꯣꯡꯕ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯅꯪꯅ ꯇꯧꯕꯗꯧꯅ ꯇꯧꯋꯦꯕ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯇꯥꯎꯊꯣꯛꯑꯦꯕ ꯇꯥꯎꯊꯣꯛꯑꯒ ꯇꯧꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯍꯥꯎꯕꯩ ꯆꯥꯏ ꯐꯖꯅ ꯁꯤꯜꯂꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯕꯣꯔꯥꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦꯍꯦ ꯁꯤꯗꯗꯤ ꯃꯣꯏ ꯕꯣꯔꯥ ꯍꯧ ꯍꯩꯇꯦ ꯇꯤꯜꯍꯧ ꯃꯀꯨꯞ ꯃꯀꯨꯞ ꯁꯨꯔꯦꯅ ꯀꯣꯕꯤꯁꯦ ꯀꯣꯕꯤꯁꯦ ꯍꯥꯎꯋꯦꯕ ꯃꯆꯨꯝ ꯃꯆꯨꯝ ꯀꯔꯤꯗ ꯍꯥꯎꯋꯦ ꯁꯤꯡꯁꯨ ꯆꯥꯎꯑꯣ ꯆꯦꯂꯦꯃ ꯆꯥꯏꯌꯦ ꯆꯦꯂꯦꯃꯗꯤ ꯑꯩꯅ ꯆꯥꯔꯤꯌꯦ ꯀꯦꯃꯦꯔꯥ ꯀꯥꯞꯁꯤꯟꯕꯗ ꯏꯊꯛ ꯊꯛꯒꯠꯈ꯭ꯔꯦ
ꯄꯨꯛꯀ ꯊꯥꯈ꯭ꯔꯕ ꯍꯨꯃꯥꯡ ꯀꯥꯈꯠꯂꯦ ꯑꯩ ꯃꯃꯥꯁꯨ ꯉꯥꯡꯉꯥꯡ ꯂꯨꯞ ꯇꯥꯔꯒ ꯆꯤꯟ ꯁꯥꯏꯕ ꯀꯥꯏ ꯀꯩꯅꯣ ꯍꯥꯎꯔꯦ ꯁꯥꯅ ꯍꯦꯟꯗꯦꯗ ꯍꯥꯏꯔꯣ ꯅꯪꯁꯦ ꯑꯗꯨꯅꯦ ꯁꯥꯁꯦ ꯁꯨꯝ ꯆꯥꯈꯤꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦꯕ ꯆꯥꯈ꯭ꯔ ꯑꯗꯨꯝ ꯆꯥꯈ꯭ꯔꯒꯅꯅꯦ ꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯇꯧꯕꯗꯣ ꯇꯧꯋꯦꯕ ꯑꯩ ꯁꯥ ꯄꯥꯝꯃꯤꯅꯦ ꯑꯗꯣ ꯁꯨꯝ ꯆꯥꯈꯤꯗꯕꯗꯤ ꯀꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅꯗꯤ ꯐꯩꯅꯦꯗ ꯑꯩ ꯅꯥꯛꯇ ꯂꯩꯕꯗꯤ ꯁꯥ ꯀꯥꯎ ꯑꯩꯅ ꯀꯩꯅꯣ ꯍꯟꯊꯈ꯭ꯔꯤꯁꯦ ꯊꯨꯅ ꯂꯣꯏꯅ ꯀꯝꯕꯥꯏꯅꯦꯁꯟ ꯑꯣꯏꯔꯤꯕꯩꯅꯦꯕ ꯁꯥꯁꯨ ꯀꯛꯈꯤꯕ ꯍꯥꯟꯅ ꯁꯥ ꯐꯖꯅ ꯆꯥꯏꯌꯦꯕ ꯁꯥ ꯀꯛꯄ ꯋꯥꯛꯀꯤꯡ ꯆꯠꯄ ꯅꯨꯡꯇꯤꯒꯤꯁꯤꯅꯤꯀꯣ ꯌꯥꯝ ꯂꯨꯔꯤꯁꯦ ꯋꯥꯛꯀꯤꯡ ꯉꯁꯤ ꯆꯠꯂꯒ ꯍꯌꯦꯡꯗꯨꯗꯤ ꯍꯧꯒꯠꯄ ꯇꯟꯕꯗꯨꯅꯤ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯅꯣꯗꯣ ꯁꯪꯉꯅꯤ ꯑꯩꯅ ꯕꯣꯔꯥꯗ ꯈ꯭ꯋꯥꯏ ꯄꯥꯝꯕꯗ ꯅꯝꯕꯔ 1 ꯂꯩꯔꯤꯁꯦ ꯀꯩꯅꯣꯗ ꯃꯌꯥꯡꯇꯣꯟꯗꯣ ꯃꯌꯥꯡꯇꯣꯟ ꯍꯧꯖꯤꯛ ꯅꯪ ꯉꯁꯤ ꯊꯣꯡꯉꯤꯕ ꯊꯔꯣꯏꯁꯤꯃ ꯂꯣꯏꯅꯕ ꯆꯨꯞꯄꯝꯒꯗꯕꯅꯤ ꯆꯥꯔꯝꯒꯗꯕꯅꯤ ꯑꯩꯁꯦ ꯕꯣꯔꯥ ꯆꯥꯁꯦꯅ ꯀꯧꯕꯅꯦꯕꯀꯣ ꯊꯔꯣꯏꯁꯨ ꯑꯃꯨꯛ ꯊꯣꯡꯖꯤꯜ ꯂꯩꯔꯝꯃꯦꯕ ꯅꯪ ꯉꯁꯤ ꯂꯥꯛ ꯅꯪꯅꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯦꯡ ꯀꯩꯅꯦ ꯕꯣꯔꯥ ꯆꯥꯕꯁꯤ ꯄꯨꯛ ꯊꯟꯒꯠꯄꯅꯤ ꯈꯨꯍꯥꯎꯁꯦ ꯁꯣꯏꯕꯨꯝꯒ ꯊꯔꯣꯏꯒ ꯑꯁꯦꯡꯕꯩ ꯌꯦꯡꯉꯣꯅꯦ ꯑꯩꯅ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦ ꯃꯥꯏꯒꯁꯦ ꯁꯤꯠ ꯅꯥꯜꯂꯒꯅꯦ ꯅꯪ ꯐꯣꯟꯗ ꯎꯔꯤꯡ ꯌꯥꯝ ꯊꯣꯛꯏꯅꯦ ꯅꯠꯇꯦ ꯅꯪ ꯆꯥꯛ ꯉꯝꯗꯧꯕ ꯆꯥꯡ ꯍꯥꯏ ꯌꯥꯔꯦ ꯀꯥꯏꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯃ ꯆꯥꯔꯒ ꯄꯨꯖꯥꯔꯤꯗꯤ ꯍꯥꯟꯅ ꯍꯥꯎꯕ꯭ꯔꯥ ꯃꯣꯔꯣꯛ ꯁꯥꯕ ꯌꯧꯗꯕ꯭ꯔꯥ ꯃꯣꯔꯣꯛ ꯁꯥꯗꯦꯗ ꯀꯨꯏꯔꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯁꯥꯗꯦ ꯉꯁꯥꯏ ꯐꯅꯌꯥꯝꯗꯤ ꯍꯥꯞꯈꯤꯅꯤ ꯉꯁꯥꯏꯗꯤ ꯏꯀꯥꯏꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨꯅꯦ ꯕꯣꯔꯥꯅꯦ ꯀꯨꯞꯁꯨꯅꯦ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯥꯡ ꯑꯃꯃꯨꯛ ꯊꯥꯡꯗꯣꯔꯛꯑꯦ ꯊꯔꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯉꯝꯗꯧ ꯃꯥꯟꯕ꯭ꯔꯅꯦ ꯍꯥꯏꯔꯣ ꯉꯝꯅꯤꯗ ꯉꯝꯅꯤ ꯉꯝꯅꯤ ꯃꯃꯥꯡꯗꯁꯨ ꯃꯃꯥꯡꯒꯤꯗꯨꯗꯤ ꯁꯤꯡꯖꯨ ꯆꯥꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩ ꯃꯤꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯝ ꯆꯥꯕꯗꯤ ꯃꯥꯟꯅꯔꯝꯒꯅꯤꯀꯣ ꯑꯩ ꯑꯣꯛꯀ ꯊꯔꯣꯏꯒ ꯊꯣꯡꯕ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯑꯩ ꯁꯨꯝꯇ ꯆꯥꯗ꯭ꯔꯤ ꯑꯣꯛ ꯊꯔꯣꯏ ꯆꯥꯔꯣ ꯑꯩ ꯆꯥꯅꯤꯡꯉꯦ ꯅꯕꯥꯅꯤ ꯆꯥꯎ ꯑꯣꯛꯀ ꯄꯥꯟꯒꯗꯤ ꯆꯥꯈ꯭ꯔꯦ ꯑꯣꯛꯀ ꯊꯔꯣꯏꯒ ꯆꯥꯗ꯭ꯔꯤ ꯅꯍꯥꯟ ꯆꯦ ꯆꯥꯟ ꯍꯣꯏꯒꯤ ꯄꯥꯟꯗꯨꯒ ꯊꯣꯡꯉꯗꯤ ꯍꯥꯎꯅꯤꯀꯣ ꯑꯣꯛꯁꯦ ꯍꯥꯎꯅꯤ ꯃꯣꯏ ꯄꯥꯟ ꯈꯨꯍꯥꯎꯗꯣ ꯀꯁꯣꯡ ꯈꯨꯂꯦꯟꯒꯤ ꯄꯥꯟ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣꯒ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯑꯗꯨ ꯄꯥꯟꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯎꯕꯅ ꯄꯥꯟ ꯑꯩ ꯀꯩꯝ ꯊꯥꯛꯇꯕꯤꯗ ꯊꯣꯡꯉꯦꯕꯀꯣ ꯊꯥꯎ ꯈꯤꯇꯪ ꯉꯧꯔꯒ ꯉꯥꯗꯨ ꯑꯝꯇ ꯊꯥꯛꯇꯦ ꯈꯨꯍꯥꯎꯗꯣ ꯑꯗꯨꯏꯗꯣ ꯑꯩꯗꯤ ꯄꯥꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯎꯅꯕ꯭ꯔꯣꯅ ꯑꯩꯗꯤ ꯈꯪꯗꯦ ꯄꯥꯟꯁꯨ ꯆꯥꯎ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯁꯥꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯃꯌꯥꯝ ꯁꯥꯔꯁꯨ ꯁꯣꯏꯕꯨꯝ ꯌꯥꯎꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯅꯍꯥꯟꯋꯥꯏ ꯈꯣꯡ ꯇꯦꯛꯄꯒꯤ ꯁꯔꯨ ꯀꯥꯏ ꯀꯥꯟꯗꯀꯣ ꯅꯨꯡꯇꯤꯒꯤ ꯊꯔꯣꯏ ꯆꯥꯏ ꯅꯨꯡꯇꯤꯒꯤ ꯊꯔꯣꯏ ꯀꯥꯟꯅꯕ꯭ꯔꯥ ꯁꯔꯨꯗꯤ ꯎꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯦꯜꯁꯤꯌꯝ ꯗꯔꯀꯥꯔ ꯂꯩꯌꯦꯗꯅ ꯀꯥꯏ ꯁꯔꯨꯛ ꯀꯥꯏꯕ ꯁꯤꯗ ꯐꯈ꯭ꯔꯕ ꯐꯔꯦ ꯀꯨꯏꯔꯦꯗ 2013 14 ꯑꯣꯏꯔꯝꯅꯤ ꯑꯩ ꯀꯣꯏꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯥ 9 ꯀꯨꯜꯂꯦ ꯄꯨꯔꯥ ꯊꯥ 9 ꯁꯔꯨ ꯀꯥꯏꯔꯗꯤ ꯀꯦꯜꯁꯤꯌꯝ ꯁꯤ ꯆꯥꯔ ꯐꯕ꯭ꯔꯥꯗꯣ ꯁꯔꯨ ꯎꯏꯁꯟꯕꯁꯦ ꯀꯦꯜꯁꯤꯌꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄ ꯇꯥꯏꯔꯣ ꯊꯔꯣꯏꯗꯣ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏꯅꯦ ꯊꯔꯣꯏ ꯆꯥꯎꯑꯣꯅ ꯑꯗꯩ ꯀꯣꯡꯒ꯭ꯔꯦꯡ ꯀꯣ ꯇꯣꯏꯅ ꯆꯥꯎꯑꯣꯅ
ꯁꯤꯡꯖꯨꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯄꯨꯛ ꯊꯥꯒꯠꯂꯦ ꯀꯣ ꯔꯣ ꯚꯦꯖꯤꯇꯦꯕꯜ ꯑꯣꯏꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯝꯁꯤ ꯑꯃ ꯂꯩꯕꯀꯣ ꯁꯂꯥꯠꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯁꯦ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯕ ꯈꯣꯠꯄ ꯄꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯃꯥ ꯗꯥꯏꯇꯤꯡ ꯇꯧꯕꯗꯅꯦ ꯁꯤꯡꯖꯨꯁꯦ ꯀꯣꯝꯄꯥꯛ ꯆꯥꯏ ꯁꯤꯡꯖꯨꯁꯦ ꯚꯦꯔꯤ ꯍꯦꯜꯗꯤ ꯁꯂꯠ ꯅꯨꯡꯂꯛ ꯆꯥꯅꯤꯡꯗ꯭ꯔꯁꯨꯀꯣ ꯃꯣꯔꯣꯛ ꯌꯥꯝꯍꯟꯗꯕꯤꯗ ꯑꯗꯨꯝ ꯆꯥꯕ ꯊꯔꯣꯏ ꯈꯔꯗꯤ ꯆꯨꯞꯆꯔꯦ ꯑꯗꯨꯕꯨ ꯈꯥꯡꯁꯤꯃ ꯂꯣꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯆꯟꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯡꯖꯨꯅ ꯑꯣꯗꯤ ꯆꯠꯂꯒ ꯍꯜꯂꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ